CM chingi asongba umangda lotkhibadagi phaba ngamdana leibani leilon wifi dagi fakraga mihathi na hato pikraba konsakhulgi naga misam taruk hatpada chenabani haiba miyoi manga chingi asongba umangda lotkhibadagi phaba ngamdana leibani haina chief minister Y Khemchana phongdokre chief minister na ngasi senapati district ki mauda chatkiba khongchatta halakpagi lambida Imphal West ki namdilongda naga taruki mihat kamari leinana achumba wayel phanghalu haina khongjang changchiliba miyamga unabada wafam asi phongdoklamkhibani mahakna makha tana hai mihat asi NIA na thijili state force singna maduda mateng pangba natana khud thingjiluba yade adubu matam changlabasu achumba wayel adudi soidana phangani haiki chief minister na makha tana hai state asigi chief minister haibasi purup khudingmakki chap manaba mityengda yengduna lai lona yadaba maongda pariba nomai singasi leiriba makhai manipur asi tangdu leitaba punsirolda hanjilakpa ngamloidabana naga maitei amasung kuki haiba thidana lona yadaba maongda पाइरिबा नोमैसिंग लौखटलगनी हाइना महांगना मखा ताखि पनबा याबदी हौखिबा मे 13 दा फाख्रगा यामना तमथिना हाटलबा हकचांग ओइना फंखिबा कोनसाखुलगी मियोइ तरुक फाबा अमदी हाटपदा सेनबसिंगी मथक्ता थबक लौखटनबा डिमांडा लैखिद्रबा तरुकि हकचांग सिंग लौदना जेनिम्स हॉस्पिटल गी मोक्ता लैरिबनी अमरोमदा चीफ मिनिस्टर ना कांगपोकपिदा हाई कुकी नगा मैतै ओइरबसु अखोइ पुमनमक मणिपुरीनी ngasi chief minister na lusingbा lengaki mihut official singna senapati district ta chatluraba matung Imphal da halakpagi lambida Kangpokpi district ki tafau kuki khulgi chief ki yumda changduna kuki proof ki miyoi singa unakhre mafam asida chief minister na lakpada kuki miyamna chief minister butaram na okhi tafau kuki khulgi chief ki yumda chief minister na hai kuki oiba yai naga maitai oiba yai natraga atopa proof amagi oirabasu aikhoi leibak asigi citizen ni mathangdana khoi manipuri ni kuki su manipuri kuki ni ahakna manipuri maitai ni amasung mahakna manipuri nagani haiki UNC gi mihut singa senapati da mifam pangthokpagi matangda paladuna mahakna hai kuki misam tara maribu tekta kaidana thadorakhibagi damak UNC bu thagatli makhoi bu thadorakhibadu laina kanbibani ahakna nati haiki ahaki ithaudi phurupumna mak nungsi chanana amata oina leminabagi lambi thibani hairaduna phurupumna mak nungsi chanana leminabagi lambi soidana thidokadabani ingtapa leitrabadi saukhatpa yaroi haiki church leaders singsu taramna okhiba chief minister na makhoiga su wari sanaduna aikhoi pumna makna haukiba sing ngakminasi amasung kauthokminaduna manipura ingtapa hanjil halakna ba honarasi haiki church leaders singna chief minister da memorandum amasu pisinki halakpagi lambida Imphal West ki namdilongda khongjang changsilakliba liangmainaga phurupki nupi singa unaduna makhoina phongdorakpa wafam singsu chief minister na pukning changna tarakhi Lamlai Assembly constituency dadi sangari chatpada uprang situna tusingadaba lambi leiramle Prime Minister Narendra Modi na Transportation for Transformation hairabasu Manipur dadi phaijai singthoklamle lakliba kumja inglisingani nifuga tareta leibak asina ningtamba phanglakpagi chahi chama suragadabana hariba chahi asigi manungda Viksit Bharat ohengani haiduna mafi semlakliba Union lenga kilusingba Prime Minister Narendra Modi na lambi thong phabana sakhwat khongjel yanghangani haiduna Transportation for Transformation haiba wafam phawba puthokrabasu Imphal East District ki Lamlai Assembly constituency dadi sangari thauduna chatpada phawba uprang situna tusingadaba lambi leiramle Assembly constituency asida asigumba lambi makhal ama leire haibagi paw fangbadagi pawchi asina ngasi hakthengna chatuna yengsilubada lambi asi sangsabidagi chingkhai khulen anibu faunariba lambi ama oiramle lambi asi chahi 10 ki mamangda semlambadagi lengakna hanna yenglaktabadagi sangari fawba chatpada lambi asigi komjau kayana uprang situna tusinbagi fibm leiramle lambi asigi matangda pauchi asina fangba report singna hai lambi asi PMGSY phase 1 gi makhada Manipur State Rural Roads Development Agency Rural Engineering Department MSRRD RED lupa crore 2.2 sangna kumja inglisingani taraga humdoida semba losinkhibani madugi matungda chahi manga supna maintenance ki thabaksu department asina sathaki ahanba madi ani suba chahida lupa lakh amamam ahum suba mari suba madi manga suba chahida
lupa lakh ani su kaithokhi hairi makha tana lambi asi semjinanaba project thabagi paudi leitri fibam phattaba lambi asigi matangda chingkhai khulen amadi sangsabi khulgi khunja singna phongdorakibada lambi asi semjinbinaba local MLA da kayarak hana haijakhiba laikhre adubu ngasi fawba mityeng changlaktri kumja inglisingani kunga manga da sanjenbam khunawdagi Sangsabi khongnang makhong fawbagi kilometer amakhaktamak sangba lambi semjinbagi lakhiba MLA da fibam phatraba lambi asi yengsinbinaba haijarabasu tabikhide Sangsabi khulda miyoi chawnga gi mathakta lei amadi jingkhai khulendana miyoi samarom leiri apikpa khul ani asigi khunja singi awaba ngasisu mari leinaba MLA amadi leingakna usinadri Maikay asomda leiriba khunja singsi mitop amagumna inthoktuna thambiri sangsabi-dagi chingkhai khulen takhiba lambi asi chahi 10 rongi mamangda semkhiba matamdasu ngahak yanaba semba oina tawkhi miyamna hanjin hairabasu tabikhide mafam kharadadi roller fawba yawdana tractor na koilas khara saikhairaga loisin-khiba yawkhi haina su phongdokhi Pawasina makha taraduna mari leinaba department hariba lambi asi maintain tawnabagi-damak tangkak manga thokna lupa lakh 9 kaithokre hairabasu khunja singna lambi sembinaba lakhide haina phongdorakhi hanadagi fibam phatana leiraba lambi asida leingoi puba truck singna lona marakta lambi sida lakpana amuka hena fibam soksinkhre local transport ki gari chatpa yadabagi chingkhai khulen gi khunja singdadi amuka hena awaba oire ana ayek yawrakpa matamda hospital yauba ngamdana lambida sibagi fibamda leire haina chingkhai khulen gi khunja singna pendaba phongdorakli amaromda chingkhai khulendagi khara som phawduna Yaurabung tariba lambi asisu aduki matik fibam phatre nong khajiktang hek tabada lambi asi nanbana gari thauba yadre apikpa khul ama oriba chingkhai khulen gi khunja singasi local MLA na miyoiba ama oina udrabra vote ki matam khakta da miyoibani haina ningsingduna lakpagi mahutta matam chupada mapi mapa ama oina khulasigi awat apa sing yengsinbiyu vote ka khraba matungdagi amuk hana laktrabanina lambi asigi fibam khanglamdaba oirambasu yai maduna amuktang laklaga yengsin haningi haina su pendaba phongdorakhi US amasung Iran gi accord loikhre wari sananabagi-damak thong hangduna leiri Trump US President Donald Trump na Iran ga langi waroisin puraknabagi maraki yanaba loikhre haina phongdokre Gulf leibak singda leiriba US ki base singda Iran na hongnana landa sathakhraba matungda West Asia da thokliba lanasi losinanabagi maraki yanakhiba adu losinkhre haina President Trump na phongdokhibani Iran State of Hormuz ta fawduna chaliba commercial vessel ahumgi mathakta landa sathakhiba adugi paukhum piba oina US military na Iran gi mafam marfu henbada landakhi hainasu US Central Command phongdorakhi Iran gi military infrastructure singda US na landa sathakhiba adu malem gi oina jahaz sing chathok chasin tawbada ngak senanabagi khongthang amadani haina US ki maikejagi phongdokhi US na satharakhiba landa singi paukhum oina Iran asu Gulf ki leibak ama oriba Bahrain amasung Kuwait leiriba US military base singda landa sathakhi chahi asigi June thada leibak anina West Asia da thokliba lanasi losinanabagidamak numit humphuni gi oina khud thoknaba lepnabagi yanakhibasu leikibani Iran gi leikidraba Supreme Leader Ali Khamenei gi leiron chanbagi thoram pangthoklingaida Iran gi mathakta US na nahongnana landarakhiba asi ceasefire khongaunabani haina Iran maral sirakpaga loinana makhatana US na ceasefire khongaunarabadi Gulf leibak singda leiriba US ki base singda landagani haina akanba wafam phongdokhre nakal amaromda North Atlantic Treaty Organization NATO gi chief Mark Rutte na Turkey gi Istanbul da pangthokhiba NATO gi mifamda US na haukiba ahingda Iran gi mathakta sathakhiba landa adu tangaimak fadana sathadaba yadaba landa amani haina phongdokhi Iran ceasefire khongaunarakhibana US na sathakhiba landa singasi mathau tai haina paumi singda phongdokhi Iran State of Hormuz mayada Qatar gi jahaz amada landa khiba adubu Qatar gi maikejagi akanba moongda yaningdabasu phongdorakhi Imphal Jiribam lambi lupa crore lising amaga chupnani phu thadafam khangananaba demand tawri Imphal Jiribam National Highway 37 semnaba lupa crore lising amaga chahum sanction tawkhibada
crore lising amaga supna nifu sizinakre hariba asi lambi asigi karamba mafamda thadaki karamba contractor da senfam singadu piki haibadu miyamda NHIDCL na khangananaba Transporter and Driver Council TDC na demand tawri National Highway 37 sembagi thabakda NHIDCL na thawai yaudravadi mari leinaba authority da PIL thanaba sem saba loire hairi paumi singa unaba amada TDC gi President Hizam Ranjit na hai kumjali singa maga chamapan humdraga mathoida matamadugi Lieutenant Government DR Kohilna National Highway 53 haina sangaduna hangdokhiba haujikna National Highway 37 haina khangnariba Imphal Jiribam lambi asi sembagi thabakta NHIDCL na Manipur gi miyamda minamli NHIDCL gi Deputy General Manager Rafib Ahmad Chowdhury na phongdokhiba wafamda yaningdaba phongdokladuna Ranjit na hai lambi asi pakthoknaba amasung upgrade tawnaba ministry na lupa crore lising amaga chahum haukhiba chahi ing lising ani kungani thoida sanction tawkhibagi manungda lupa crore lising amaga supnani phu haujik fawada sizinakhi hairiba asi lambi asi gi karamba mafamda karamba company da pikibage haibadu miyamda mayek sengna khanghanpham thoi National Highway sigi mafam taru kaifundai Santi Khunau Barak Nungba Rengpang amasung Irangi saruk asi semjinanaba project asigi manungda yawi hairabadi lambi asi karamba matamda semkhibage amasung karamba matamda semba loishin khibage mayek sengna miyamda khanghanpham thoi haina paladuna semkhi hairiba lambi asida thadakhiba senpham kadomda chatkibage haina hangkhi lambi asi suksem semdana karamna repairing gi thabak paikhat kadoribano haina Ranjit na hanglakli National Highway 37 na National Highway 53 oiringai matamda kumjali singamaga chamapan humdraga mathoidagi BRO na lambi asida sanaramba lila aduga manana NHIDCL na su sanaraga leire amadi National Highway si haujik suksem semde haiba wafam thamki NHIDCL na lambi semdabana lambigi fibm phattabani amadi lambigi fibm phai phatti haibasidi ngarang Imphal dagi chatkiba escort gari jiribam yobangam khidaba aduna taklabani haiki mahakna hai National Highway sida landslide thokpadagi paiduna leiriba leikhom leinang sing gari chatpa yanaba sengdokpa natana makha tana sengdokte amadi National Highway sida drainage system ningthina leite drainage system leitaba amadi leikhom leinang khara sengdokpa asinadi lambi asi one way gi moongda leibadagi Imphal dagi chatkiba escort sing jiribam yobangam khidabani haiba NHIDCL na kari haigadawri hangki NHIDCL gi official aduna lambi asida gari lising gi mathakta nongmoda convoy ahum mari chatpadagi lambi asi fibam sokpani haiba tarabadi Assam Nagaland Meghalaya gi National Highway sing National Highway 37 ta chatliba gari masingdagi hena yamna chatlibani amadi National Highway sing adudana karisu tawdraga Imphal Jiribam lambida lambi akai atoi nangliba asina takpadi lambi sembada NHIDCL na quality ngakte haiba takpani haiba wafam thamki lambi asida kumja inglisingani kulhumdagi irangi matungdagi escort convoy chatpa horakpa asidagi nongmada convoy da yamlabada ahangba amasung potchai thanna yawa gari chanipandagi hena lambi asida chatte haiba wafam thamladuna mahakna hai makhoina quality control tauna lambi semdraga gari chatpada tainabadi TDC na yabangamloi All Manipur Road Transport Driver and Motor Worker Union gi maikai dagi NHIDCL gi mathakta maral sirak liba adu hektamak haijin banate amadi haujik lairiba National Highway sembada quality control tawdaba aduda haibani haina mahakna phongdokhi haujik phibam chadana lairiba National Highway gi saruk asi semjin khiba mafam adu quality control tawdabana gari convoy lakhibaga hanagi phibam da adumak hanjile haiba wafam su thamki NHIDCL na National Highway 37 sembagi thabak asi chahi asigi December fawada loishingani hariba asi miyamda minambani amadi National Highway asi sembagi thabakta NHIDCL na thoksadravadi makhoigi mathakta PIL ama thanaba sem sare hainasu Ranjit na makhatana phongdokhi